Khaidemda Macha ani leirabi maunaha ama sina phangli miyamna nupa mayungi pochai thuwaikri Imphal West District ki manung chanba Wangoi Khaidemda Macha ani leirabi maunaha ama yamna singnaningai oba mawong amada sina phangli nupi mayum rongi miyam hauраktuna nupa mayungi yum thugaiduna mangtakankri Loukhre nupi edugi maming Khaidem ongbi chawba sei kungatru kawi maki mapuroibigi mingna Khaidem Boynau Allies Naresor sei kunga mapan kawi Makhoi enigi Macha nupa amamas Macha nupi ama leire Macha nupi duna sahi tararom suri aduga Macha nupa duna sahi taruklom suri nupa adu sinmini Police tagi phangba paw na hai nupa mayumgi kangbuna nupi edu ngarang numidang pung nipalom taba matamda mayumdagi thokibadagi hanjilaktri haiduna missing report ama thangalakhi nupi edugi khungul libigi thabak yamna kana satharingaida miyamna ngasi numijungba aduwaida Khaidemga Tiamga tainabada leiba lining thau pakhang lampak amagi maya nangna leiba umang amada hauba u pambi amagi makongda nupi amagi asibak sang leiri haina pau pinarakhi Papamadura sangsinduna yenglubada Loukhre hairiba nupi adugi haksang oiramki Leikaigi miyoi khrana phongdorapagi matungina Yaokhidre nupi adugi ngaksamda singnaningai oiba dakpham khra lerami maduna maram oiraga ma kanagumba khrana hatpra haibasingnari Thagdok thokpa maduda police ki forensic science ki team ama laktuna miyat adugi langla langjin puthokpaga lo ngamnaba spot inquiry amasu magistrate inquiry sing pangtokre aduma pu misiesi gi matangna langla langjin khangbu wapam amada police ki site gi phongdorapa leitri asibak sang adu police na thagdok thokpham da laukhatlaga regional institute of medical science rims ki mok makha da thabak sing lokhatna ba thamkhre Yaokhidre nupi edu iram sipai dagini nupi mayumna phongdorakpagi matungina Yaokhidre nupi edu maki mapu roibaga ngehak laitana khatna sainabagi thauthok lei mapamna su halaklaga leiba yaokhre masimangna maram oiraga misi esigi marumda nupa asi singnaba yaba misakni hairi adubu ngasi nungthil phawbudi mapu roibadu phadri Manipur tangtaba phibam leitriba phawbo mikok thiandanaba political party singna yanakre Manipur tangdu leitaba Mafam hanjilakpaga loinana lanjenariba IDP sing masa masagi mayumda hanjendriba phawba mikok thibigi thabak yaithokpinaba Ministry of Home Affairs ta taksin bahaina tuan political party singi mihut yauna campaign for just and fair delimitation JFD na pangthokiba warep Loukhre Imphal East ki kunung mamangda leiba lamyan ba sangle na pangthokpa mifam madura political party taragomdegi mihut Tharaknaba sililang libisingna sebau thaki sumnatagi Naga People's Front NPF natana atai party punamaki mihut sing saruyaki ba party sing adudi BJP Indian National Congress NPP MPP JDU yauna tuan regional amadi national political party ni Mipamadura Laukhiba Maru eba warep singdi Manipur hauji oiriba phiba masida kumja English singaniga kunga tareta Census pangthoklabadi satnaba yaba census ama oiroi Aranba census ta yumpham oiraga delimitation ki thorang lakhatlabadi Manipur ki tuan ba yellow fruit singi demographic representation akai bi kelakani pre menstrual oiba census amadi delimitation na mitop kaya lona yaba mongda mi sing yaokhiduna khudong thiningai ohelakpa he Census Act 1948 ki Section 3 ki matung ina kumja English ngani ga kunga tareta Manipur pangthokadoriba mikok thibi ki thaba si state asida mahoksa gi phibam hanjilakpaga loinana IDP sing masa gi mayumda hanjilaba amasung mahoksa gi matawgum administration gi thabak thoram sing pangthokpaga loinana state ki mapum kudimakta aki akhang yaudana sathok sin tawba yaraba masum National Register of Citizens NRC update tawduna natragana Manaba makhalgi thausilama puthokduna mapalebakti ki kanglon kaina sangsilakpa illegal immigrants sing khandoklaba matungda pangthokadabani Manipur leiriba political party khudimangna warep sing asi punamadi tuan Ministry of Home Affairs ta pisinduna matang saraba matamda mikok thibigi thabak pakhatpinaba taksin bahaina su warep Loukhre Syria da bomb pokhaiba da taruk siri Syria ki home city da leiba moksama da thokiba bomb pokhaiba gi thagdokte miyoi taruk sire kunga mathuhena aso apanangri iranumi ki laison thoram pangthok hek loiraga bomb pokhaiba gi thagdoru thokibani Syria gi interior ministry na ki wadi al dahab ki al Khudari street leiba moksadura terrorist atamna bomb pokhayan misa miyam hatpegi thawdok thokibani thawdo aduga mari lainana interior ministry na investigation sa thabawkhre bomb pokhayan begi thawdok da senariba miyoi singi khungul liraga matik sawa thabak lokhalagani hairi
Census and delimitation ki matang na political party ki mihut sing yaw na mifam pangtokre Kuki amasum Naga sing di Yaokhidre Kangla pauduna sumna report tawri miyam na tentak na thamjagi India ki taraga taruk suba census oina phase ani thokna pangthokadoriba Census of India 2027 Mari Lainana ngasi campaign for just and fair delimitation sinduna lamyan sanglen isterasida lairiba tuan political party singi mute sing yauna closed door mi pham sathabokre Census and delimitation haiba thim da pangtokiba nomgi oeba conclave adu BJP Congress JDU amasum NPP yauna tuan political party taramathoigi mihut sing yauna closed door mi pham sathabokre Census and delimitation haiba thimda pangthokiba nomgi oeba conclave adu BJP Congress JDU amasum NPP yauna tuan political party taramathoigi mihut sing saruk yakedubu Kuki amasum Naga sing oeba political party ki mihut amata saruk yakhidi hairi Miyam ne hena sakhang naraba demographer ama oiriba RIMS ki retired professor and head Biostatistics RK Narendrana moderator oiduna pangthokiba mifam adura campaign for just and fair delimitation ki convener Zetendra Ningombamna president member oina saruk yakhi loinana mifam adugi loisilakpada tuan warep kya slokhi suspended animation lighting at government semningly haiduna hekta semba yaba nati RK imo Status the houzik suspended animation lighting at government semningly haiduna hekta semba yaba nati suspended animation lakthoklaba matung state legislature gi lusing ba khalaga government semna claim tawgadabani haina sagolban kendra gi MLA RK imona ngasi ma ki kendra oiriba sagolban nepra major da english ngani ga kunga mathoi digi sabau kiba urban primary health center amo sangaduna miyamna sinnabagi thoram da phongdokre Mana makata na haikibada handak BJP ki MLA sing Delhi da satuna central leaders sing wari sanaki badu istirasida tangdu laitaba purakpa ngamnabagi ahan khongthangni matam khragi mamang no oiramba Manipur ki phibam madu tapna ingtharaktu na ngasidi tangdu laitaba gi maikai rom na changsilakli masimak afaba khongthamani lan punamaki waroisin table da purakhiba ngakthani lamdam asida tangdu laitaba hanjilangna aikhoi ama tu oina punsinduna apunba Manipur gi sakta mama sagat mina saiki amaram na ngasi sanga khiba urban primary health center adugi matangda MLA RK imona makhata na haikibada matam kya gi mamang digi center asi mafam asida thamnaba ningduna lakhibani loidana ngasi center asi sanga aduna miyamna khusinaba ngamkiba simak nungai phawi primary health center asibu mapung phana mafam asida thamnaba honabada kendra asigi ahal laman miyam counselor amasum health ka mari lainaba health officer singna angamba mating kya pangbibadagi ngasi mai pakna thamangamani English singani ga taragani pan aduwaida mafam asida urban primary health center ama thamnaba mari lainaba singna taksinduna lakhibani covid laisat matamna sagolban gi miyamasi vaccine gi awaba kya me unaki madugi matamduri hauna asigumba health center asi thambina batakna duna lakpani adubu ngasi miyam gi mating digi mapung phan hangtokpa ngamle sagolban kendra gi ahal laman singna ana ayek yarakpada khudaki oina hospital satringaida ngasi nauna hangdokliba health center asina asoba mating kya oiragani ngasi phawbada sagolban kendra gi paikhatliba thabak thoram sing yamna transparency leina pangthoktuna lakhi sagolban kendra gi manungda development ga mari leina ba thabak singi awat pa khudimak paikhatnaba panam thamli kendra asiki mafam khrada board pidrabasu sakot thaurangi thabakti leptana board piba pidabigi khenaba amat thamdana kendra asiki mihut ama oina paikhatuna lakli sagolban kendra asiki manungda hauzik singkhai singdagi puraklibi ising asina kendra asida sada maudraga mapan ising piba ngamle sagolban kendra gi manunggi lambi gi matan awat pa khra lairiba si rigid payment gi program da loina yauduna lairi matam khragi matungda sagolbanda lairiba lambi gi nongaitaba mat thengnararoi habigi thajaba lairi kendra asigi miyamga tathok tasin tawraga hena sakhotna bahotna minaduna afaba sagolbana masu afaba Manipur am ohela saiki irang asina maram oiraga lupa crore humdra marfurong gi belu oigadaba heavy machinery amasum equipment samri hena ama ata thokre haukibasai english ngani ga kunga homdoi gi me ahumdigi hauna state asida tholakhiba irang asina maram oiraga lupa crore humdra marfurong gi belu oigadaba heavy machinery amasum equipment samri gi mathakta ama ata thokre irang asina maram oiraga lambi semada sisinaramba heavy machinery samri gi kunga homdoirom ama ata thokhi heavy machinery sing adu PMGSY gi makhada contractor singna lambi semada sisinaba ngaktani irang asigi manungda ama ata thokhiba machinery sing asiga mari lainana contractor singda compensation pibidi hauju phawi oina ngamdri
PMGSY asi Englishing anigi December thada launch torakpadagi lambi phaunadana leiramba singamasum tamgi khulsada maudraga mangarom lambi mapung phana phaunan mangamdri PMGSY gi makhada haujuk phawbad lupa crore lising 4.780 rongi oigadaba lambi amadi thong lising amaga chamapanga kuntraga mathuram suboloikre suboloikiba thapak singa du ayaman english sing ani dagin english sing ani ga kunga mathoi phawbada PMGSY gi phase 1 gi makhada sanction torakiba senpham dagi sukibani nakala maromdan chuchampur amasum ferjol district PMGSY gi haujuk phawbada thabak yankhai ga manga rom suboloisindana leiri masida manipur gi oina khwai digi yamna thabak loisindana leiba mafam oidi Tamenglong amasum none district su thabak mafam nifuga mari rom loisin mangamdana leiri PMGSY phase 1 amasum 2 gi thabak singasi singi district ki oina sada marfuga mapalom loisin mangamdana leiri tampakta leba district singi oina di thabak loisin gadaba sada taraga mathoirom tamak ngairi hari amaromda PMGSY gi makhada fungyar kendra gi manung sanba kamjong dagina Satrik Kulen Paubi in a PS3 Tokna, Suki with Tabak Suba, Loidana, Yamla Senpam Single Tokre, Tawong Asin Madam Weraga make a dongi Kunjasingi make a digi, be and never cap Pundurakli. Sakrik Kulen gi sip, Nong Reng Song, AS na Pundo Kibida, PMGSY gi Makhada Kamzong District Headquarter digi kilometer Tarago Humdoi Sangba Lambi Gisru Asinadi, a hanba PSQ in a Suba Loiduna, black topping Paubi Tokre, Adobe Lambi Nakal the same with the drain sing the housing power shame than a lady, Anisubamas Ohum Super PSQ in a kilometer Tarago Humdoi Sangba Puna kilometer Kungataruk Sangba Lambi Esigoinadi, black topping the Lyradana, Nung Pauning Tina Saitri. Hari thabak singa si English singa ni kun phawbad subolo singa dabani masi oiduna su lambi singa si thabak suba loidana yamlaba senpham sing lauthokre haba pendaba phungdorakli lining thau sanamai temple board ki lan oina khomjilaba puya sing khuralana da miyamda namthak tawdun laidi oina puthokhiba singi mathak sapsaba thabak lokhalagani vidyapati senjam lining thau sanamai temple board LSTB gi property oina khomjilaga thamba puya singbu khuralanada miyamna namthak tawduna loan laidi oina puthoki singi matak sapsaba thabak lokhalagani board asina khomjinduna thamba tuwan puya sing haptuna puya desecret book aina mingthonduna phongkiba lairik adugi copy sing lakgiba tang kunga mapan phawbada SLTB gi maikedi akan bawapam thamnakli ngasi haying khongbal da leiba LSTB gi office ta hiramasi gi matana pangthoki pa pawgi mifam amada board asigi vice president Vidyapati Senjam Allies wakhalam jingmana haiwapam asi phongdokladuna hai LSTBC miyoi khra punsinduna isam samna semkibanati masi lengakna assembly da pass tawduna gazette oina phongduna semkibani board asina sanamai lining sakhot hanaba thabak thorum kya paikhatpegi manungsana puya kya khomjinduna lairik ama oina phongduna thamnaba honaduna lakli puya sani hena khomjinduna lairik oina bengali mek ta phongnabagi damakta khumja english ngani ga taragomdoida matamadugi board members singna editorial board ama semki adobe english ngani ga taraga marita board adugi matam loikhiduna editorial board su loikhi madugi matung english ngani ga taraga manga da anoba board ki makha lairik adu phongnabagi dama thabak hoduna matam adugi president gi yana si inaduna LSTB gi property ne haina laurok bungda leiba iboyama printers khomjelaga puya sani hen badu sinakhi mana makhata na hai adubu matamadugi board aduna su lairik adu phongna namkiti madugi matung english ngani ga taraga manga taraga taruk ta lakhiba board aduna lairik adu amuk phongnaba thabak pekhat pawrakhi madugi manung san iboyama printers su se kya pikhi laibak thibadi mamang da leramba board aduna printer aduga manaduna lairik adu makoina phongna bohonaduna lakhi madurigi printer du sinaki lairik sing adu pikhalangna ba se kya ikhi adubu thabak to onthorakhiti ikui dana tha sigi kungani thude su puya sing adu pikhalangna ba si ikhi masida hena laibak thibadi sahi kya yena duna laglab lairik adu tha sigi kunga tarukta printer amadi miyoi kharaga manaduna phongre mana makhatan hai phongkib lairik adu laibak ki Kanagadaba madi miyam gi oirabasu huranduna phongkhibi khaktanatana LSTB ga mari amatasu lainakidana board ki maming sijinaramle hairiba thongasi lonasu yadaba mani maram aduna lairik adu bu phongliba miyuisingna lairik adu yon lepkadabani amadi thasigi kunga mapan phawbada copy khudimak board pikhalakadabani dukan singdasu yon ba lepkadabani loinana board ki piba loisang amadi Ningol loisangna lairik yon ma dukan sing yengsin ba lakpada yola ma thoklabadi khudimak phogat kani hanasu section wa thamlakli
भारत की स्टेट सिंगी DGP सिंह एंटी-terrorism स्क्वाड लिंखटनबा अमित शाह खनख्री यूनियन होम मिनिस्टर अमित शाह अथुब मतम भारत की स्टेट सिंगी डायरेक्टर जनरल ऑफ पुलिस DGP सिंह अथुब मतम एंटी-terrorism स्क्वाड लिंखटनबा खनख्री मांगना हाई कमन एंटी-terrorism स्क्वाड ATS सिन लेबाक सिन मथुंगना terrorism सिंह थेंगनबदा हेन खुदोंग चाहलगनी मसिना terrorism थेंगनबदा थेंगथांग खुदिंगदा लेबाक सिन मथुंगबदा अमत ओइना सब मानबा मोंग थेंगनबा ngangani ATS की मिफम हौदोकपगी थोरमदा अमित शाह मखातना हाई नेशनल इन्वेस्टिगेशन एजेंसी NIA ना ATS सेमगनबा थौरांग सिंबखली NIA ना सिंधुना न्यू दिल्ली दा पांगथोकिबा मिफम दा यूनियन होम मिनिस्टर अमित शाह मखातना फोंदोकिबदा लेबाक सिन मथुंगबदा सब मानबा मतम सुनबा मेकानिज्म सिजनदुना terrorism maru phangna muthana bohanasi thoramadudha NIA gi personal mapanda seba padak amadi rida padak piduna ikai khumna botki mana si makoina counter terrorism thiengnabada paikhatkiba singthaningai oiba thabak singi damakta pibani hari matamamada congress na piramba tharamba sarduna aikhoi ngasigi mirol si awaba nanglibani esada Bharatiya Janata Party BJP Manipur Pradesh na sinduna Loukhre India gi Prime Minister oiramba Bharat Ratna Atal Bihari Vajpayee gi samarak suba mapok kumon thoram satharakpi gi manung sananga si Nagaland State ki Minister oina Atal Samiti Samelan Imphal gi thambal sangne na pangthokre thauramadu Manipur ga thangna lariba Nagaland State ki Tourism and Higher Education Minister Temzen Imna along sarugyaki BJP Manipur State President Adhikari Miyam Sada Devi amadi Office Bearer Singh Party ki ex-CM Nongthombam Biren amadi MLA Singh sarugyaki Manipur gi ningthau Rajya Sabha gi MP Lesim Sana Jabu sarugyaki BJP ki President A Sada Devi na makata na hai ngasi Manipur awaba tariba awaba nangliba sidi Congress na piramba Congress na tharamba sardu gi mahini India amadi Manipur da mitop kaya sanglabasu yengduna leramba du ki ngasi phangli mahini ngasi Manipur da mitop sing landarakpadi awaba kya thingnari punamak BJP na mitop khandok na bokhona rubi se thingnangli bani leibak ki damak miyam ki damak BJP na sabsana thingnagane hene sumang na makata na su phongdoki tentana sumna miyam na thamjage makata banaw babdet miyam punangai minis